Anchor aduna hairami nahakna photo du kaplingai matamda langza kaya leibage maduda Kevin Carter na khumlame langza ama khak leiba ui Anchor na hairame natte mafam duda langza ani lei nupi masa du siraga saga dawbagi ngairiba langza ama aduga makhuta camera paiba nupa amaga lei nahakna pamlabadi nupi masa du kanbiramba yabani adubu fivam aduda nupi masa du langthoklamle langza aduga nahaka karida khenabage Anchor nupi adugi wahang aduda Kevin Carter ikai nuksi yanarame Kevin Carter South Africa da poklaga masagi sahi 38 da tawduna sikhi sinfamna photojournalist ni South Africa da la namara moiduna chak tangba thoklingai manungda mahaki sinfamna maram moiduna Sudan da 1993 da mathau pangthoklubani lan gi saitheng dagi South Africa gi miyam pumnamak koichen chenaribani sa da thakdabana siga dawraba wakhal manglaga kunduna leiriba nupi masa ma langza mana angang adu machinjak oina bagi damak siba ngaiduna meter kun lom lapna leiramliba fibam du Kevin Carter na photo namsillibani photo adu matamdugi oina waidagi maming chatkibaga loinana Starving Child and Vulture by Kevin Carter haina maming chatki photograph adu The New York Times ta 1993 gi March ki tang 16 ta phonglaktuna malem gi leibak singda khangnaraki photograph adu yengluba mioi kayana pause gi mioi singda angang adu gi maraiba kari oikhrabage haina hangnaraki pause aduna Kevin Carter na haibagi matungina langza aduni mahakna tanthoklamki nupi masa adu kilometer tangkhai phadana chatlaga leiba UN na tengbangi damak hangba apikpa center amana soidana thengnaramlagani magun yamna leiba nungi artha senba photograph adu 1994 da Pulitzer Prize for Feature Photography haina singthanaraba award oina phangki award adu phanglaba matungda Kevin Carter bu news channel kayamarumna interview launaba laknarami interview amada anchor nupi amana gaya hanglame Anchor aduna hangki nahakna photo du kaplaba matungda nupi masa du karam tokhrabage Carter na khumki ai khangdre ai ha khudakta pharaga tonga dawba aeroplane amagidamak yam thuna adumak lakle Anchor aduna hairame nahakna photo du kaplingai matamda langza kaya leibage maduda Kevin Carter na khumlame langza ama khak leiba ui Anchor na hairame natte mafam duda langza ani lei nupi masa du siraga saga dawbagi ngairiba langza ama aduga makhuta camera paiba nupa amaga lei nahakna pamlabadi nupi masa du kanbiramba yabani adubu fivam aduda nupi masa du langthoklamle langza aduga nahaka karida khenabage Anchor nupi adugi wahang aduda Kevin Carter ikai nuksi yanarame mahakna angang nupi masa adu karigi kalamdribano khallubada mahaki asoibadu tapna khanglaki miyoiba ama oina mahaki ningam laktaba kaya marumna mahaki pukningbu haifung khangdana otlammi society asida mahaki photo du utladuna mahakna award phanglibani nakal lamaromdana mahakna angang nupi masa adu karigi kalamdana laklibano khallubada ningamdabagi ngamkhai nairamde Anchor nupi aduna mahakbu makeup thokhalle soikraba aduna thamoi laiman oiduna society gi mamangda ikaibadagi mahak ai taurage kayara khanki Kevin Carter kayarak hanna kapki mahaki soikhibaduna pukningbu phathaba ngamdaduna mahakna public park amada masamakna mahaki car manungda carbon monoxide gas thajinduna ai tawduna sijaki kayada tamthina thamoi kaikhraba nupano lan loikraba matung kaina thangda photo dugi maramda miyamna yamna ngangnaraki Kevin Carter sikraba matung sahi 8 leiraga angang nupi masa dugi mapana asingbadi angang adu nupani mahaki maming Nyong kawi hairaki lairaba masa oibana sagi lik khuji siba photo du ururaga mi singna angang adu nupi masa oigani khanakibani haina 2011 da apokpana nungaitana phongdoki Nyong 2007 da akanba fever naraktuna leikhitre haina apokpa amasung imung manungda nanghouna na photo du ururaga ningamdaba phongdoki